Premikana Phani sir Makhoi satri kharana thong thongnau lonsinba howi matamduda Sagar hathu changlai Sar Bogendu kalam makhum khumjinduna gari so paiduna chair dagi hogalai Sagarna Sir saina mukta Bogena matam leite dipame loina close toramlani aigi sida ngairamlani Sir please ngalingai da nama ba mayama tawkhrabane nangdi kari tawlei howe Sir ngamoi hayeng ngana lao Sir su chatribanina kanadagi huralas leina Sir aigi se tasengna isana tawjabane matam maduda Premika mamana bisinga loinana department dagi thoki Bogena adubu nangdaba honabra Sagar mamai lukthajai aduga magi notebook tu sara duda pisili Bogena kana laukhalai masi anam yam kaline Sagar na pisilubada magi notebook adu paiduna sara duna laktuna langthorai department adugi thongjila na paithoraktuna notebook adu Premika amadi mamana bisingi mamangda tai notebook adubu Premika amadi mamana bising aduna kanduna chatki Bogena aina tawroi khan khrabada namduna tawhanaba ka sohanari chatkhor chalo nasak to ningde Sagar mathwai chakna ahing tumdaba makhai wana hona jakhiba adugi mahai oina ojana laktuna langthok piraklaba magi notebook adubu chenchinduna khungachai aduga mitluda pirangna thumhatuna ikai boy pungning nungsiboy tawduna notebook adu jeno konchinduna mathanungda thamjaki satri sing aduna hanna fawba yenglamdana chatki chatna satri sing adu wari sanai satri duna karhino siba Premikana kaya mathong charamoye matam chana changidi haidi satri amana khangdreda haujikan ki satra singje lamdi yam helabani ojala sabida lakna khibai wathok leiriduni Premikana makhoi guma mathong chadaba satra singsine yam usitrise wari sana duna chatkibadu Sagar tahauraduna mathwa yam nungairamde Paklang garida numidangi pung 10 ki mapada chapchana leiraba matamni Sagar lairik paduna lei notebook langthorakhiba aduta mamitta sangsang urai aduga amuksu khonjela matarakhi kaya mathong charamoye matam chana changedi haidadana makhoi gumba chonglom chadaba satra singsine yam usitrise Sagar wakhal mawol khali ai bulan khibrane ai lan kide ai lan de haibase ai na takani paper asimadi aina soidana imanaba singdagi henaba honagani hamungda hipliba bidu yawalaktuna tapna hairai thenglamlani tumnaba tawrasidana Sagarna baba hayengse test ama lay aduna ngasidi khara thengna paki Sagar lairik makha patharami candle amadagi candle amasili gari gi katana pung 12 gi mapa yausilaki matam mado somdana Premika tumba yadadana yawon sawon tawduna lay aduga Rita da call tawrai Rita na thenglakansida kari lerage phone ga tawrlisina tumba gam ta yadre kari gino tumba yadre ba aidi nangi call akpadai makeup thorai ne nangna wari haujalakpadane masak phajaba larik haiba nicha sadaba nupa adugi wari haudo piraklai aduga nupa duna aibusu nungsi haibire aidi masaksu udana pangsada sagat khrewane kari sagatliba masak sungu udana masak yam phajaba yam lemba lari yam haiba perfect oiba nupa amanena aise magi notebook ki khuida urubadagi ngau khre angauwi haibado oikreba nupi se leina henjilamena mangondagi sinbada sarnasu loine fajai hai khangdreda nang hai pumnamak chumnamgani khale punsigi han banong sibadina masak udrasu khonjal da natraga thamoi masak khangludrasu masak uba khatada tufam sabam khangdadana ngaunabane ahanba fawrakpa nungsiba oibanara khangde sakhangdaba mahaki wari tabadane nungsiba fawe asumna wari sana ahing adu hauki college ni Premika mamanabi singalai matam maduda Sagar amadi mamanabi singna beranda da famduna leirambadagi Premika bulakpa hegubada Ramesna bai la he Sagar di Premika bu yengba ngamjadaduna mamai adu nanthaduna lei Anilna postawa yam yawi ko Premika sauna yenglai aduga hairai masak singsiga jagat lai chuba ngakta maladana Prakashna adumai hainu ne nabungo yauri ne Premika saurangnana kari ba hujikida Prakash marai tali tawduna
ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯂꯛꯅꯒꯅꯨ ꯅꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯂꯛꯅꯅꯣꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯁꯨꯝ ꯍꯥꯏꯕꯅꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯋꯥ ꯊꯩꯗꯣꯛꯄ ꯌꯥꯝ ꯍꯩꯔꯦꯅꯦ ꯁꯛꯁꯤꯡꯗꯨꯒ ꯆꯠꯈꯤꯒꯦ ꯇꯧꯋꯦ ꯃꯇꯝꯗꯨꯗ ꯑꯅꯤꯜꯅ ꯍꯥꯏꯔꯛꯏ ꯄꯣꯠꯇꯤ ꯀꯥꯞꯄꯦ ꯄ꯭ꯔꯦꯃꯤꯀꯥ ꯈꯨꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ ꯄꯣꯠ ꯍꯥꯏꯁꯦ ꯀꯩꯅꯣꯕ ꯄꯣꯠ ꯍꯥꯏꯁꯦ ꯄ꯭ꯔꯀꯥꯁꯅ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯑꯥꯔꯊ꯭ꯔꯗꯤ ꯐꯖꯩ ꯅꯥꯞꯄꯤ ꯅꯥꯜꯂꯤ ꯄꯛꯆꯩ ꯑꯦꯛꯁꯦꯇ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯦꯕ꯭ꯔꯤꯚꯤꯌꯦꯁꯟꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯎꯅ ꯆꯠꯈꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯃꯌꯥꯝꯗꯨ ꯁꯥꯒꯔꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯔꯥꯃꯦꯁꯅ ꯍꯥꯏꯐꯦꯠꯇꯤ ꯀꯥꯛꯏꯍꯦ ꯚꯥꯏ ꯔꯥꯖꯦꯁꯅ ꯈꯪꯅꯗ꯭ꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯚꯥꯏꯒ ꯈꯪꯅꯔꯀꯥꯟꯗ ꯐꯔꯛꯈꯤꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯍꯥꯟꯕꯒꯤ ꯃꯃꯜ ꯂꯩꯕ ꯁꯥꯕꯒꯤ ꯃꯇꯥꯡꯗꯨꯅꯦ ꯄ꯭ꯔꯀꯥꯁꯅ ꯚꯥꯏ ꯁꯥꯒꯔ ꯄ꯭ꯔꯦꯃꯤꯀꯥꯁꯦ ꯃꯁꯛ ꯐꯖꯩ ꯃꯇꯤꯛ ꯈꯔꯗꯤ ꯍꯥꯏꯐꯦꯠ ꯇꯥꯈꯠꯂꯤꯍꯦ ꯁꯥꯒꯔꯅ ꯃꯤ ꯇꯥꯈꯤꯅꯤ ꯑꯩꯅ ꯁꯨꯝ ꯊꯃꯣꯏꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤꯗ ꯑꯅꯤꯜꯅ ꯊꯃꯣꯏꯗ ꯈꯟꯅꯔꯝꯕ ꯉꯥꯛꯇꯅꯦ ꯅꯨꯡꯁꯤꯅꯔꯤꯁꯤꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯂꯦꯅ ꯄ꯭ꯔꯦꯃꯤꯀꯥꯁꯦ ꯑꯩꯈꯣꯏ ꯚꯥꯏ ꯁꯥꯒꯔꯒꯤ ꯁꯥꯒꯔꯅ ꯆꯨꯝꯅ ꯁꯨꯝ ꯈꯟꯖꯕꯒꯤ ꯋꯥꯅꯤꯗ ꯔꯥꯖꯦꯁꯅ ꯆꯨꯝꯅ ꯑꯣꯏꯒꯦꯔꯥ ꯂꯥꯟꯅ ꯑꯣꯏꯒꯦꯔꯥ ꯑꯁꯤꯃꯗꯤ ꯅꯪꯒꯤꯅꯦꯁꯦ ꯃꯌꯥꯝꯅ ꯈꯥꯛꯇꯨꯅ ꯊꯝꯂꯗꯕꯅꯦ ꯁꯥꯒꯔꯅ ꯌꯥꯔꯦ ꯇꯣꯛꯂꯁꯤ ꯀꯣꯟꯅ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯏꯁꯥꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯖꯔꯒꯦ ꯔꯥꯃꯦꯁꯅ ꯑꯄꯪꯕ ꯑꯗꯨꯗꯤ ꯃꯤꯅ ꯍꯟꯈꯤꯗꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯧꯕꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯧꯒꯗꯕ ꯕꯨꯗꯨꯁꯤꯗꯤ ꯑꯅꯤꯜꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯥꯒꯔꯅ ꯁꯨꯝ ꯈꯟꯖꯔꯨꯕꯒꯤ ꯋꯥꯅꯤꯗ ꯃꯥꯒꯤ ꯍꯨꯀꯦ ꯂꯥꯀꯦ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯗ꯭ꯔꯦꯁ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝ ꯑꯁꯦ ꯑꯩꯒ ꯄꯨꯝꯅꯃꯛꯇ ꯈꯦꯠꯅꯩ ꯄ꯭ꯔꯀꯥꯁꯅ ꯍꯦꯔꯥ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯈꯜꯂꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯃꯈꯣꯏꯁꯨ ꯅꯨꯄꯥ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯐꯕ ꯅꯨꯄꯥ ꯄꯥꯝꯂꯤꯕꯅꯤ ꯚꯥꯏ ꯑꯅꯤꯜꯅ ꯑꯐꯕ ꯅꯨꯄꯥ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ ꯔꯥꯃꯦꯁꯅ ꯚꯥꯏ ꯁꯥꯒꯔꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯚꯥꯏꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗ ꯉꯥꯏꯔꯦ ꯄ꯭ꯔꯀꯥꯁꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯣꯠꯕꯨꯛ ꯁꯤꯡꯒꯠꯄꯁꯨ ꯅꯍꯥꯛꯅꯤ ꯅꯪꯉꯣꯟꯗꯒꯤ ꯅꯣꯠꯕꯨꯛ ꯋꯥꯏꯗꯕ ꯃꯤꯁꯦ ꯏꯔꯩ ꯂꯩꯔꯝꯂꯣꯏꯗ ꯑꯅꯤꯜꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯅꯪꯒꯤ ꯅꯣꯠꯕꯨꯛ ꯋꯥꯏꯗꯕ ꯃꯤ ꯏꯌꯥꯎ ꯌꯥꯎꯔꯝꯂꯣꯏꯗ ꯅꯪꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯤꯟꯒꯠꯆꯔꯒ ꯑꯩꯈꯣꯏꯅ ꯑꯍꯩ ꯁꯥꯈꯤꯕ ꯉꯥꯛꯇꯅꯤ ꯅꯣꯠꯕꯨꯛꯀꯤ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯁꯥꯒꯔ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯖꯔꯤ ꯁꯥꯒꯔꯅ ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯅꯣꯠꯕꯨꯛ ꯁꯥꯏꯟ ꯇꯧꯔꯝꯂꯅꯤꯅꯦ ꯑꯅꯤꯜꯅ ꯀꯨꯏꯔꯦꯅ ꯁꯥꯒꯔꯅ ꯑꯩꯒꯤꯗꯤ ꯐꯤꯖꯤꯛꯁꯀꯤ ꯇꯧꯍꯟꯗ꯭ꯔꯤ ꯔꯥꯃꯦꯁꯅ ꯀꯔꯤꯒꯤ ꯁꯥꯒꯔꯅ ꯁꯥꯔ ꯕꯣꯒꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯥꯏꯟ ꯇꯧꯍꯟꯒꯗꯕ ꯏꯀꯥꯏꯗꯨꯅ ꯂꯩꯔꯦ ꯄ꯭ꯔꯀꯥꯁꯅ ꯃꯔꯝꯗꯤ ꯁꯥꯒꯔꯅ ꯌꯥꯝꯅ ꯏꯀꯥꯏꯕ ꯊꯧꯗꯣꯛꯅꯤ ꯑꯩꯅ ꯂꯦꯠ ꯑꯣꯏꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯦ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯔꯥꯃꯦꯁꯅ ꯅꯪꯒꯤ ꯅꯣꯠꯕꯨꯛꯄꯨ ꯑꯗꯨꯁꯨ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯀꯥꯁꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯟꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯆꯪꯂꯒ ꯉꯥꯡꯅꯔꯨꯔꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯥ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯕꯤꯗꯨꯅ ꯊꯦꯂꯥ ꯆꯤꯡꯗꯨꯅ ꯄꯣꯠ ꯍꯣꯜꯂꯤ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯃꯤ ꯍꯣꯜꯂꯤ ꯄꯣꯠ ꯆꯩ ꯑꯔꯨꯝ ꯑꯔꯨꯝꯕ ꯊꯥꯡꯗꯨꯅ ꯍꯣꯜꯂꯤ ꯗꯨꯀꯥꯟ ꯑꯆꯧꯕꯒꯤ ꯆꯦꯡ ꯕꯣꯔꯥ ꯕꯣꯔꯥ ꯍꯣꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯛꯇꯨꯅ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯚꯔꯥꯒꯤ ꯀꯥ ꯍꯦꯛ ꯆꯪꯂꯛꯄꯗ ꯁꯥꯒꯔ ꯀꯦꯟꯗꯜ ꯊꯥꯡꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯗꯨꯅ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯁꯥꯒꯔꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯕꯕꯥ ꯉꯥꯏꯔꯝꯕꯅꯦ ꯕꯤꯗꯨꯅ ꯅꯪ ꯆꯥꯊꯣꯛꯂꯝꯃꯣ ꯌꯥꯗ꯭ꯔꯣ ꯕꯕꯥꯗꯤ ꯇꯝꯕꯁꯨ ꯉꯝꯗꯦ ꯅꯣꯡꯃꯅ ꯊꯦꯡꯕ ꯅꯣꯡꯃꯅ ꯉꯟꯕ ꯍꯥꯏꯕꯗꯨꯅꯦ ꯁꯥꯒꯔꯅ ꯌꯥꯅꯤꯗ ꯁꯣꯝ ꯉꯥꯏꯔꯝꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯕꯥꯒ ꯆꯥꯃꯤꯟꯅꯕꯅꯤꯅ ꯏꯇꯣꯝꯇ ꯆꯥꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ ꯃꯄꯥ ꯃꯆꯥꯗꯨ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯂꯨꯔꯒ ꯁꯥꯒꯔ ꯃꯥꯒꯤ ꯇꯦꯕꯜꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯃꯃꯤꯠꯇꯅ ꯁꯥꯔ ꯕꯣꯒꯦꯟꯅ ꯅꯣꯠꯕꯨꯛ ꯂꯪꯊꯣꯔꯛꯈꯤꯕ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯈꯤ ꯑꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ ꯀꯣꯂꯦꯖ ꯀꯦꯝꯄꯁꯅꯤ ꯁꯥꯒꯔ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯨꯝ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯦꯃꯤꯀꯥ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯥꯒꯔꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯅꯤꯜꯅ ꯚꯥꯏ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯔꯦ ꯆꯥꯟꯁ ꯃꯥꯡꯍꯜꯂꯒꯨꯝꯁꯦ ꯔꯥꯃꯦꯁꯅ ꯂꯥꯛꯑꯣꯁꯦ ꯁꯥꯒꯔꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯄ꯭ꯔꯀꯥꯁꯅ
Ikai thiganba nungsibadi masak khangba nupase ma yaudrasu aikhoi ahum hairusilo. Anilna hero nang aikhoi tawuse sum yenguko. Makhoi ahum Premikagi manakta changsili. Anilna Premika nangonda kainoma sum. Premika saurapna kari lerege. Ramesna wata sidi haigado watalhe. Premika na taladi hairunudana. Premika mamanabi singa hogatuna jatki. Prakashna Premika bu haifetana duna kawi. Prakashna Premika namukta ngai wiko. Premika na karino. Anilna kaino ne aikhoi imana bane to asida matomda leblibase. Sagarda makut thinduna tai. Premika na yenglakpada Sagardi mamai adu non thajai. Premika na ma kaidoraba. Ramesna magi mame. Premika na yare lepo nakoina haninglida ai loina khangle. Mase faifate magi maramda ai amuna khange. Maha karamba satrano haibase chapchana khange. Prakashna ado Premika na ngasina ngasi oire matungdadi aduma wa amata aingoda haudorakano. Anilna nangna khalido. Premika na aina khalise nakhoi humbu mana sen kya piraga tharai no sini. Ramesna munna mukta khandawigo tungda ningamdaba soidana lakani. Premika na chache mathoitaba kangbu ngaktane. Premika mamanabi singa chatki. Ramesh Anil Prakash sauningbana di loire adubu Sagargi mamai yengduna Sagarda oina themjilai. Prakashna chi takatli he. Anilna nongmadima achumba khalakamiku aduda mamai se thangatuna chatpa ngamlaroidawne. Rameshna masak fajabagi napalline yam pongna ngangalmise afaba khanbajo haiti haidana keng su keng sari. Premika mamanabi kharaga amadi mamanaba kharaga college ki machi amada famduna wari saduna achapo chaminaduna leirami. Matam aduda Sagar matomta laktuna Premika gi party adugi mamangda lambida fauduna chatli. Nupa kharasu R15 khara thaujilaktuna party aduda yausili. Sagar party mayam adu ubada mamai nonthaduna chatli. Matam aduda party mayam aduna wari sanarami. Bikina asibu college karaine. Jacksalna mingsendaga yeng da jalo post tawga je ikhang khang da jalo second hand gi dress or mala selisi yam haina bu khalline. Bikina masidai sungen hendere mana college karaise asi dress ina loire. Premika na noikumba handsome natiye yam ngoksinaba mathong sadaba mine. Bikina maline sakse lanjada sawa kangbudo. Mayam puna noksili Sagar mataw adu khangba ngamde. Mamay adu ngaksang ngangsili. Sagar mondrang amada tawduna asum lakpada classroom yoksilagduna class da changei aduga mathanta wakhal tawi. Lairaba aikhoi sibu mi natabra karigino makhoina hanthana yengbiriba. Aisu imit ani pale kong khusu tekba nate aduga karigi mimanaba ngamtriba. Aidi hauji changlakliba classroom asida famni aduga babana macai gidamak sarba nungsagi maisa marak aduda masa pumba humang sinthaba makai thabak suri aduga aina lemna charari. Ai asibu miyoibara natraga asibaga manarabra karigina aina pothafam khangdriba asina mane pumnamak chamna hingjaramba aigi punsi khongchatsida saudaba nungsiba haiba posak asina thoanbane nungsiba nangna thoanbane natraga mahakpu thengnarubadagi. Matam aduda Ramesh Anil Prakash changlai. Prakashna nangdi sidana thanda kari tawriba. Sagarna karisu tawdeda sum phamlambane. Rameshna yarese awabagi mamido aikhoisu loina khange ado magumbi amana bai Sagar gumba ama phanggadawba natese. Anilna bai Sagar gidi lakhigani mangondagi chama chama henba ama. Prakashna matam ngaibagi wanida nongmadi bai Sagar su achauba leibangna sakhangnaba famamadi pairakigani dana heidiba mahaido lemna khangmangba haunade. Sagarna thoklase. Prakashna wakhalse pothanaba canteen da cold drink amamtang thakluse. Makhoi ahumna Sagarbu makhut paiduna chinglaga canteen tamna lai. Matam aduda Premika su lambi adomda mamanabi amaga chatlammi. Sagar amadi mamanabasingna Premika gi tungda chatli. Matam aduda Premika gi wakhalduda makhoina inarakliboy ningduna chap lepi.
ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯗꯦ ꯃꯁꯤ ꯀꯣꯂꯦꯖꯅꯦ ꯔꯥꯃꯦꯁ ꯁꯥꯎꯔꯞꯅ ꯀꯔꯤꯅꯣ ꯐꯖꯗꯦꯗꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯑꯅꯤꯜꯅ ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ ꯃꯈꯣꯏ ꯃꯔꯤ ꯀꯦꯟꯇꯤꯟꯗ ꯆꯪꯈꯤ ꯄ꯭ꯔꯦꯃꯤꯀꯥ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯕꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯁꯥꯒꯔꯗꯤ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯇꯝꯗꯨ ꯄꯨꯡ 13 ꯇꯥꯁꯤꯜꯂꯛꯂꯦ ꯁꯥꯒꯔ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯂꯪꯊꯣꯛꯈꯤꯕ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯉꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏꯌꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯅꯦ ꯅꯣꯏꯒꯨꯝꯕ ꯍꯦꯟꯁꯝ ꯅꯠꯇꯤꯌꯦ ꯁꯦꯀꯦꯟ ꯍꯦꯟ ꯗ꯭ꯔꯦꯁꯅꯤꯅꯦ ꯐꯖꯅ ꯈꯜꯂꯤꯅꯦ ꯃꯁꯤ ꯀꯣꯂꯦꯖꯅꯦ ꯌꯥꯝ ꯐꯖꯗꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯍꯧꯗꯣꯔꯛꯀꯅꯨ ꯁꯥꯒꯔ ꯋꯥꯈꯜ ꯇꯧꯔꯛꯏ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯂꯥꯟꯅ ꯂꯧꯈꯤ ꯑꯩꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯔꯤꯇꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯟꯕ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯈꯤꯗꯦ ꯍꯥꯏꯕ ꯑꯁꯤꯃꯇꯪꯗꯤ ꯃꯐꯝꯗ ꯈꯪꯍꯟꯕ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯋꯥꯕꯨ ꯇꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯔꯤꯇꯥꯒꯤ ꯃꯇꯦꯡꯅꯗꯤ ꯁꯣꯏꯗꯅꯃꯛ ꯉꯝꯒꯅꯤ ꯑꯩ ꯔꯤꯇꯥꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯗꯕ ꯇꯝꯂꯒꯦ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯁꯤꯃꯇꯪꯗꯤ ꯈꯪꯍꯜꯂꯝꯂꯒꯦ ꯀꯣꯂꯦꯖꯅꯤ ꯁꯥꯒꯔ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯁꯨ ꯔꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯔꯥꯃꯦꯁꯅ ꯚꯥꯏ ꯃꯥꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯃꯥꯅ ꯁꯣꯏꯗꯅꯃꯛ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯃꯥ ꯌꯥꯝ ꯆꯥꯛꯆꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯃꯊꯟꯗ ꯏꯀꯥꯏꯖꯔꯛꯇꯨꯅ ꯅꯪꯕꯨ ꯎꯕꯗ ꯊꯩꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯅꯤꯜꯅ ꯑꯁꯦꯡꯕꯗꯨꯕꯨꯗꯤ ꯑꯩꯅ ꯔꯤꯇꯥꯗ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯅꯤ ꯄ꯭ꯔꯀꯥꯁꯅ ꯑꯗꯨꯗꯤ ꯑꯁꯦꯡꯕꯗꯣ ꯃꯥꯅ ꯂꯣꯏꯅ ꯈꯪꯂꯝꯂꯅꯤꯗꯅ ꯁꯣꯝꯗꯅ ꯔꯤꯇꯥꯒ ꯄ꯭ꯔꯦꯃꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯍꯥꯟꯒꯤ ꯋꯥꯔꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯃꯁꯛ ꯈꯪꯍꯜꯂꯨꯁꯨ ꯌꯥꯗꯦ ꯔꯤꯇꯥꯅ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯣꯠꯕꯨꯛ ꯋꯥꯏꯕꯤꯕꯒꯤ ꯅꯪꯅ ꯍꯟꯖꯤꯟ ꯑꯣꯐꯔ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯃꯥꯒꯤ ꯋꯥꯁꯨ ꯍꯧꯗꯣꯛꯄꯁꯦ ꯌꯥꯝ ꯁꯥꯎꯏ ꯍꯥꯏꯌꯦ ꯑꯗꯨꯗ ꯁꯨꯝ ꯇꯜꯂꯕ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯣꯐꯔꯁꯨ ꯇꯧꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗꯅ ꯌꯥꯝ ꯁꯥꯎꯏ ꯍꯥꯏꯁꯤꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯔꯤꯇꯥꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯃꯒꯨꯟꯗꯤ ꯂꯣꯏꯅꯔꯒꯇ ꯈꯪꯒꯗꯕꯅꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯗꯣ ꯃꯁꯛꯇꯨꯗꯤ ꯇꯥꯎꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯕꯗꯨꯕꯨ ꯈꯪꯅꯍꯟꯗꯅ ꯀꯅꯥꯒ ꯈꯪꯅꯍꯟꯒꯦ ꯍꯥꯏꯔꯤꯅꯣꯃꯦ ꯔꯤꯇꯥꯅ ꯈꯪꯅꯔꯨꯔꯅꯨꯗ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯈ꯭ꯔꯕ ꯔꯤꯇꯥꯅ ꯂꯩꯇꯦ ꯅꯪ ꯈꯛꯇꯅꯤ ꯃꯥꯅ ꯈꯟꯖꯈꯤꯕ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ ꯋꯥꯁꯨ ꯍꯧꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯔꯤꯇꯥꯅ ꯃꯁꯛ ꯈꯪꯂꯒ ꯊꯤꯅ ꯑꯃꯨꯛ ꯆꯩꯕꯤꯒꯦ ꯍꯥꯏꯔꯣ ꯈꯨꯄꯥꯛꯀꯤ ꯑꯣꯐꯔ ꯋꯥꯠꯂꯤ ꯀꯥꯏꯅ ꯄꯤꯁꯤꯟꯗꯧ ꯃꯥꯜꯂꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯌꯥꯏꯍꯦ ꯅꯪꯁꯨ ꯑꯩꯕꯨ ꯃꯤ ꯌꯥꯝ ꯆꯩꯒꯟꯕꯤ ꯌꯥꯝ ꯐꯨꯒꯟꯕꯤꯒꯤ ꯇꯥꯏꯞꯇ ꯑꯩꯗꯤ ꯂꯞ ꯌꯨ ꯇꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯃꯇꯝꯗꯨꯗ ꯁꯥꯒꯔ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯃꯤꯀꯥ ꯑꯃꯗꯤ ꯔꯤꯇꯥꯒ ꯊꯩꯅꯩ ꯔꯤꯇꯥꯅ ꯀꯝꯗꯧꯔꯤꯒꯦ ꯁꯥꯒꯔꯅ ꯅꯨꯡꯉꯥꯏꯔꯤ ꯁꯥꯒꯔ ꯔꯤꯇꯥꯒ ꯊꯩꯅꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯈꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯧꯅꯔꯨꯅꯨꯍꯦ ꯏꯕꯦꯝꯃ ꯅꯪꯁꯤꯃ ꯃꯤ ꯐꯠꯇꯕꯒ ꯌꯥꯝ ꯀꯧꯅꯩꯌꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯅꯦ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯣ ꯄ꯭ꯔꯦꯃꯤꯀꯥꯅ ꯐꯖꯔꯁꯨ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯃꯃꯥꯏ ꯈꯨꯊꯥꯗꯤ ꯔꯤꯇꯥꯅ ꯃꯃꯥꯏ ꯊꯥꯏ ꯍꯥꯏꯕ ꯑꯗꯨ ꯅꯪꯕꯨ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯣꯡꯃ ꯅꯣꯠꯕꯨꯛ ꯂꯪꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤ ꯔꯤꯇꯥꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯁꯨ ꯅꯇꯨꯡꯗ ꯏꯟꯅꯔꯛꯏ ꯍꯥꯏꯅ ꯆꯩꯕꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯔꯤꯇꯥꯅ ꯄꯨꯝꯅꯃꯛ ꯅꯪꯅ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯦ ꯅꯪꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯦ ꯃꯥꯗꯤ ꯑꯃꯠꯇꯕꯨ ꯂꯥꯟꯈꯤꯗꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯅ ꯀꯃꯥꯏꯅ ꯁꯣꯏꯔꯤꯕ ꯃꯥꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯦ ꯔꯤꯇꯥꯅ ꯑꯩ ꯃꯔꯝꯗꯣ ꯍꯥꯏꯔꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯋꯥꯏꯈꯤꯕ ꯅꯣꯠꯕꯨꯛ ꯑꯗꯨꯒꯤ ꯃꯄꯨꯅꯦ ꯅꯪꯅ ꯅꯣꯠꯕꯨꯛ ꯑꯗꯨ ꯋꯥꯏꯕꯤꯔꯒ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗ꯭ꯔꯕꯅꯤ나 ꯃꯄꯨ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯇꯥꯗꯨꯅ ꯗꯁꯥ ꯍꯩꯊꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗ꯭ꯔꯦꯁꯇ ꯅꯣꯛꯅꯕꯤꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯌꯣꯟꯕꯤꯔꯝꯃꯦ ꯑꯃꯨꯛꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯁꯛ ꯇꯥꯛꯇꯨꯅ ꯅꯣꯠꯕꯨꯛꯀꯤ ꯃꯄꯨ ꯇꯥꯛꯀꯦ ꯇꯧꯕꯁꯨ ꯅꯪꯅ ꯇꯥꯕꯤꯈꯤꯗꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯀꯦꯟꯇꯤꯟꯗ ꯆꯨꯝꯅ ꯆꯠꯆꯔꯝꯕ ꯐꯥꯎꯕ ꯂꯥꯟꯅ ꯂꯧꯗꯨꯅ ꯆꯩꯕꯤꯈꯤ ꯅꯠꯇ꯭ꯔꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯣꯐꯔꯁꯤꯗꯤ ꯌꯥꯝ ꯅꯥꯜꯂꯦꯍꯦ ꯄ꯭ꯔꯦꯃꯤꯀꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯄ ꯈꯪꯍꯧꯗꯦ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤꯕꯗꯒꯤ ꯃꯊꯛꯇ ꯍꯥꯏꯒꯠꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯔꯤꯇꯥꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯎꯕ ꯉꯝꯗꯗꯅ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯆꯠꯂꯤꯗꯣ ꯅꯪꯅ ꯌꯥꯝ ꯍꯩꯅꯗꯕ ꯅꯨꯄꯥꯗꯨꯅꯤꯗ ꯑꯗꯨꯅ ꯑꯩꯅ ꯊꯧꯅꯥ ꯂꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯌꯥꯔꯦ ꯇꯣꯛꯂꯣ ꯑꯩ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯪꯂꯨꯗꯕꯅ ꯃꯥꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ
Ritana ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩꯃꯟꯈ꯭ꯔꯦ ꯃꯗꯨꯁꯨ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯔꯤꯇꯥ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯃꯉꯣꯟꯗ ꯆꯝꯊꯣꯛꯄ ꯄꯥꯝꯃꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯍꯥꯏꯕꯨꯗꯤ ꯍꯥꯏꯕꯤꯒꯦ ꯃꯥꯁꯨ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯃꯛꯅ ꯍꯧꯗꯣꯛꯄꯅꯗꯤ ꯌꯥꯝ ꯐꯖꯒꯅꯤ ꯈꯜꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯇꯧꯏ ꯑꯃꯨꯛꯇꯁꯨ ꯅꯠꯇꯅ ꯃꯔꯤꯔꯛ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯊꯤꯅ ꯆꯩꯈꯤꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯅꯣꯔꯕꯨꯛ ꯂꯪꯊꯣꯔꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯒꯔꯅ ꯅꯣꯔꯕꯨꯛ ꯑꯗꯨꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯕ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏꯌꯦ ꯅꯣꯔꯕꯨꯛ ꯑꯗꯨꯒꯤ ꯃꯄꯨꯅ ꯍꯨꯔꯥꯟꯕ ꯇꯥꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯤꯅ ꯆꯩꯕꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯎꯕꯗ ꯅꯣꯟꯊꯗꯨꯅ ꯆꯠꯂꯦꯗꯅ ꯅꯪꯇꯅꯤ ꯍꯦ ꯏꯕꯦꯝꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯁꯛꯇ ꯊꯤꯅ ꯆꯩꯕ ꯉꯝꯕꯁꯦ ꯃꯤꯒꯤ ꯅꯣꯠꯕꯨꯛꯁꯨ ꯋꯥꯏꯕꯤꯕ ꯑꯗꯨꯒ ꯊꯤꯅꯁꯨ ꯆꯩꯕꯤꯕ ꯅꯁꯛ ꯐꯖꯕꯅꯤꯅ ꯏꯄꯛꯇ ꯄꯛꯏꯗ ꯄ꯭ꯔꯦꯃꯤꯀꯥ ꯔꯤꯇꯥꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯄ꯭ꯔꯦꯃꯤꯀꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯈ꯭ꯔꯕ ꯑꯗꯨꯒ ꯏꯔꯥꯜ ꯂꯩꯔꯕ ꯑꯩꯅ ꯃꯥꯏ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯕ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯇꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯎꯕꯗ ꯅꯣꯟꯊꯗꯨꯅ ꯆꯠꯂꯕ ꯑꯩꯁꯦ ꯈꯜꯂꯨꯔꯒ ꯏꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯊꯃꯣꯏ ꯑꯁꯦ ꯄꯨꯕ ꯉꯝꯂꯛꯇꯦ ꯑꯩꯕꯨ ꯃꯍꯥꯛꯅ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯎꯔꯝꯒꯗꯕ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ ꯑꯩꯕꯨ ꯃꯍꯥꯛꯅ ꯇꯨꯀꯠꯆꯔꯝꯒꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛ ꯋꯥꯏꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯃꯔꯣꯝꯗꯅ ꯅꯣꯠꯕꯨꯛ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯂꯥꯟꯅ ꯎꯍꯟꯈꯤ ꯑꯩꯕꯨ ꯃꯥꯏ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯎꯠꯄ ꯉꯝꯈꯤꯒꯗ꯭ꯔꯥ ꯂꯥꯟꯅ ꯑꯁꯨꯝ ꯂꯧꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯈꯤꯕ ꯇꯥꯔꯒꯗ꯭ꯔꯥ ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯑꯃꯨꯛꯈꯛ ꯅꯠꯇꯅ ꯃꯔꯤꯔꯛꯄꯨ ꯑꯩꯅ ꯃꯐꯝꯗ ꯂꯪꯖꯈꯤ ꯃꯍꯥꯛꯇꯤ ꯂꯥꯟꯈꯤꯗꯦ ꯑꯋꯥꯕ ꯋꯥꯈꯜ ꯑꯁꯤꯇꯅ ꯄ꯭ꯔꯦꯃꯤꯀꯥ ꯃꯑꯣꯟ ꯈꯟꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯕꯨꯡ ꯄ꯭ꯔꯤꯌꯣ ꯆꯪꯂꯛꯏ ꯄ꯭ꯔꯦꯃꯤꯀꯥ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯕꯨꯡꯅ ꯎꯗꯅꯕ ꯍꯣꯠꯅꯖꯩ ꯄ꯭ꯔꯤꯌꯣꯅ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏꯗ꯭ꯔꯥ ꯄ꯭ꯔꯦꯃꯤꯀꯥꯅ ꯆꯥꯔꯔꯣꯏ ꯄ꯭ꯔꯤꯌꯣꯅ ꯃꯆꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯔꯝꯗꯅ ꯄ꯭ꯔꯤꯌꯣ ꯃꯆꯜꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯃꯥ ꯔꯥꯁꯤ ꯆꯪꯂꯛꯏ ꯔꯥꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯔꯔꯣꯏꯗꯤ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯄ꯭ꯔꯦꯃꯤꯀꯥꯅ ꯆꯥꯅꯤꯡꯗꯕꯩ ꯔꯥꯁꯤꯅ ꯅꯪꯅ ꯉꯁꯥꯏ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯣꯏꯕꯨꯝ ꯑꯃ ꯐꯖꯅ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯎꯀꯥꯕꯤ ꯊꯥ ꯂꯥꯎꯕ ꯑꯃꯁꯨ ꯇꯥꯎꯗꯨꯅ ꯊꯝꯂꯕꯅꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯄ꯭ꯔꯦꯃꯤꯀꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯁꯤꯗ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯥ ꯍꯥꯏꯋꯥꯅꯦ ꯀꯔꯤꯁꯨ ꯇꯧꯗꯦꯕ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯆꯥꯅꯤꯡꯗ꯭ꯔꯤꯅ ꯀꯔꯤꯒꯤ ꯑꯩ ꯉꯁꯤꯁꯦ ꯏꯇꯣꯝꯇ ꯌꯥꯝ ꯆꯤꯛꯅ ꯄꯣꯊꯥꯖꯒꯦ ꯂꯥꯛꯑꯣꯁꯦ ꯃꯃꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯣꯡꯖꯤꯟꯗ ꯏꯟꯊꯣꯛꯂꯒ ꯄ꯭ꯔꯦꯃꯤꯀꯥ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤ ꯔꯥꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯤꯅ ꯉꯥꯎꯔꯖꯥꯠꯂꯣ ꯄ꯭ꯔꯦꯃꯤꯀꯥꯅ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗꯗꯤ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩ ꯔꯤꯇꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯕꯤꯒꯦ ꯑꯗꯨꯗ ꯅꯁꯥꯅ ꯆꯝꯊꯣꯛꯂꯗꯤ ꯌꯥꯝ ꯐꯖꯕ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯅ ꯑꯋꯥꯕ ꯑꯍꯤꯡꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯈꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯁꯥꯒꯔꯕꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯇꯝꯅ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯤꯔꯨꯒ ꯂꯣꯏꯅꯅ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯣꯏ ꯂꯨꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩ ꯅꯤꯔꯨꯅ ꯆꯪꯗꯣꯏꯔꯗꯤ ꯆꯪꯂꯁꯤꯗꯅ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯟꯅ ꯇꯥꯈꯤꯁꯦ ꯀꯥ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯑꯃꯅꯦ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯁꯥꯇ꯭ꯔꯅꯦ ꯃꯃꯤꯡꯅ ꯁꯥꯒꯔ ꯀꯧꯕꯅꯦ ꯇꯨꯡꯗ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯦ ꯃꯥꯅꯁꯨ ꯂꯦꯠ ꯈꯔ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯣꯖꯥꯅ ꯅꯧꯅ ꯂꯥꯛꯄꯁꯤꯗ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯝꯈꯤꯔꯣꯏ ꯑꯣꯖꯥ ꯑꯐꯕ ꯁꯥꯇ꯭ꯔ ꯍꯥꯏꯁꯤꯗꯤ ꯌꯣꯛꯈꯠꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇꯨ ꯑꯣꯖꯥꯅ ꯆꯦꯛ ꯑꯃꯨꯛꯇ